BJP National General Secretary North East Incharge Ram Madhav ngasi Imphal thungrare Look kaya semduna apunba Manipur gi wakhalonda thabak tawribasingna common political aspiration ama sagatpa matam oire haina amuko gi President Dr. Y Mani Kuman phongokre Ahanba Rani Guardian Liu Women's Invitation Football Tournament ke final da Manipur amasung Railway thengnaragani Korimjari Ming Tari Sumbutanam Nukjari Housing Pau BJP Manipur Pradesh ki Mikhal gi damak National General Secretary North East Incharge Ram Madhav ngasi Imphal thungrare mahaku Imphal Airport State President T Sawna Lusingba party gi lusingba singna harau tiam okhi Amaromda President Sawna General Secretary Olngai Talak aduda L Subhas Koba BJP gi President Phamgi Tanabadi Yawba Kangbu singna Aikhoi Nagamadi Maitei singna Subhas Hogoli Matam ga chunadra President Pam Drive play card paiduna protest tawki General Secretary Ram Madhav na pawmi singda state asigi BJP gi President Khananaba state asigi lusingba singa tanaduna athubu matam da pangthoknaba honagani pawmi singna matam kyam changkhigina haina hangbadidi pawkumpiu yakhide remain in place until the next arrangement is made. We will be discussing with the state leaders about the process to initiate for the election of the next president. How far it will get, sir, for the next election? Very soon. Nakalam Romda L Subhas Sogot Pakang Mihut Amana Pamisingda L Subhas Manipur Kundariba Yelomi Kudimangna Sogoli Habidu Ram Madhavta Unanaba play card Python Kangan Mani Haiki. License Subhaski Magi Dagi Amasung Mabu Sogot Poina, I quite defense drive Mamaga Loinana, I quite a play card as a Pythona or Pogitoromasi Dogjavi. Men Manipur the Labor presidency Hanjan Weber Pandava. Aduga masi kitang maru ena men part lauraga thabak to oningba adugi damukta ikoi athubada president senba pambagi kano si warol spijaba Numin iningi khongsata Imphal thunglakhiba Ram Madhav na Bisnupur district ki manung chana leiba Kumbi Kaithelda handakta pangthokhiba municipal council amadi nagar panchayat mikhalda mai palakraba BJP ki councillor sing amadi independent mihu sing okpagi thoromda saruk yakre Mafam Madu Handakta BJP da Nauni Yaurkraba veteran politician N Mangibu Taram Uki BJP Manipur Pradesh President MLA Ani Amadi at Lakadariba Tataruki Matunda Hausi Leriba Yobi government Sina Senja Sumja Toriba Kayasi Sabak Palagani Haina Ram Madhov na Fundoki मणिपुर आप लोगों ने डिसाइड किया कि इबो भी बस आप घर बैठो हमने देख लिया है We want good people. We want non-corrupt people. We want honest people to run the state. आप लोगों ने मणिपुर की जनता ने बीजेपी को ये विजय दिया है मैं आप सबको धन्यवाद देता हूं मित्रों people of Manipur have decided today मुख्यमंत्री जरा समझ ले आपका नाव डूब रहा है your boat is sinking Look kaya semduna apunba Manipur gi wakhalolda thabak tawribasingna common political aspiration ama sagatpa matam oire haina amuko gi President Dr. Y Mani Kumanna ngasi All Manipur United Clubs Organization amuko gi kulumdoi suba mapok kumon thoromda phongdokre kwa kaithel akham lekai leiba amuko gi office pangthokpa thorom aduda President Mani Kumanna Manipur asi kanglup kaya na punsilna sembalamdam amani masin maram oiduna bhab tanadaba amadi unkhanaba si kharadi leigani Adugumba Bhab Tanadaba Madi Unkanabadu, Sauto and Danaba Equi Punamana Hobna Minaduna, Apava Kunayama Puraknaba Tabak Dominasi Haiki. All shaker broadened over Sangi. A good nationalite over Sangi. A quick mindset nationalite over Sangi. Internationalite over Sangi. Localized Nakoda Ungaga, a good language of a cinema of Waraga. A quick outlook shake Kurabanina, Aigi, Magi, Nangi, Hanasalabanina. A quick American conflict situation, night to a left. Obstacle may am share. Can I could obstacle PD? Can I could open the PD development? I will say, Masiki element, my mama. I could communities in the lady bar, I could individual the lady bar, or the political line, the lady bar, economic line, pretty much in share. I could part and identify those. I know them to propagate and murder them to EI by duties and responsibility. I will say, I could one and all. I couldn't come in about Matam Dog. Madudai ko ilay paksis chocolate lamben da lag pangangani
Ngasigi Thormaduda Amukogi founder President Khaidem Mani Hana President Oramba Yangso Som Koireng Amukogi advisor Keti Rahman Irabot Foundation ki President TS Iboyama Pori Lemerol President Memso Biyang Lukya Lusingbisung Suryaki Amukogi Laikidaba members ni Manunga Kudol Pot People Loinana Laikidabasung Mapamda Awa Fundoki Wangang Kibasingna Apunba Manipur ki Saktam da Singnerakpasing Amatuina Leminaduna Tengnaminasi Ek is policy lakpada center na kudong sabalogduna Kaibung tahanan na bahona rasi punna khangminaba tangai phade phongdok nakhi amuko ge advisor Keti Ramanna lamdamas da kanglup lai ba wakhalo lergi basi Manipur bu Bharat namduna tilan karba matung da lakhibane miyam gi ni haina leri balup singna aigi haba wakhal thadokuna miyam gi afaba thabak tausi haiki magi oiba kanglup ki ihau sagalakpa mi singda mani India government maramdi favor tawwa aduga moida encourage tawwa makoi bu sanbiba amasung moida thona habaga nakoi apamba hayu haibda aikoi di Manipur gi lamgi apunba saktam dagi tokhaiba aikoi gi oiba kanglup gi oiba homeland sing aikoi sagat ki hairaposi Manipur miyam gi yamna laibak thiban Yoga gi Guru Swami Baba Ramdev na numit mangani Manipur da free yoga amadi meditation camp ama hayeng digi hapta kangjibungda Pangthok nabagidamang ngasi Imphal la thunglakre ngasi Imphal la thunglabaga loinana nauriba mahiroi singda potlum lehandaba magul leiba anobo makhalgi mahi tampham archala kulam lupa kro yangkai changadaba ma Imphal la sargani haina babana lauthokre mana Imphal da thunglabaga ngasi Manipur press cup da pangthokba paugi mifam amada wapam simhana lauthokibani pamui sungnamba aduda Manipur ga hanagi DGPY Joy Kumar Director Prosecution NG Tej Kumar Patanjali Yoga Samiti Manipur gi President MC Binod na chingba miyoy kya na saruyaki Baba Dev na makatana mahana Manipur laklibasi dharma amadi political ga karigumba hiram amata da mari lenede Manipur lariba miyambu yoga gi mating na laina makhal kaya ngakthokuna amadi phanduna nisagi khayatgi nanto handuna anawa punsi mahing ama pinanuk pandam da lakpani hayeng dagi numit mangani pangthokadaba yoga camp asida masanoi ba miyoy singi arumba keji ahum dagi manga phawa hantan gani hairiba camp asida miyoy punamakna saru yabiu Amarom mahang makha taraduna Manipur University da yoga gi degree course ama hangdoknaba ISRD Minister Smriti Irani ga unaduna taksilagani loinana mahiroi lisingani dagi samga tamba yagadaba Vedic na chada humpu oiba aduga modern education na chada nifu oiba archala kulam koba day boarding school ama Manipur da sargani amadi hauzik sar hazar da leiba Ved Bitavit school asi upgrade tawna widama lupa crore amagi mating pirgini haina lauthoki जीवन का रूपांतरण होता है पूरा लाइफस्टाइल थॉट प्रोसेस हमारे एक्शंस उसमें डिविनिटी आ जाती है दिव्यता आ जाती है तो हम जीवन का रूपांतरण करते हैं धर्मांतरण नहीं करते हमारी मातृभाषा एक राष्ट्रभाषा और संस्कृत भाषा ऐसी 4 भाषाओं का हम उसमें प्रशिक्षण का रखेंगे और सारा मॉडर्न एजुकेशन के साथ साथ हमारा वैदिक एजुकेशन भी बच्चे पढ़ेंगे Lamdam asigi yelong missing kanjanaba Manipur da ILP gi matang da assembly na pass okhu bill ahum ek onduna chanang gadabin haina JC ILPS yauna miyam na kanna taksinglei chirakta nahunu na Manipur da mapa lamdagi mitop sing sangsilakba haure ISTV news na phangba paugi matungina Imphal Jiri lambi amadi Imphal Dimapur lambi da Hindi lol phawba khangdaba atopa mapa lamdagi mitop sing Manipur da sangsilakba haure hairi Manipur ki National Highway ani asida passenger service toriba gari singi marakta miyoi kharna masagi sendongi da makhalaga atopa mitot miancha kaya Manipur da pusilakpa horokliba asida mari lenaba singna yengsinre mitot miancha sing Manipur da changlakba thingadabini haina matam amada ihau changsilma kaya adu ngasidi kaw khrabagum tawre masigi khudong saba lawraga mitot miancha sing Manipur da tapna tamna changsinba horokli phibam sida mari lenaba singna haujingma kidi miyeng changba udri Lising macamapal humpuni thoi da India ki matakta China na landa khiba maramna India ki awang nongpok lamdam sing asi yamna strategic oibam phum ama oina leirakhi masina maram oiduna awang nongpok ki lamdam sing asi da chawkhatpagi mami thengtharakhibani haina Indira Gandhi National Tribal University Regional Campus ki Department of Political Science and Sinduna Amity Hall Athimjati Complex sing marong da pangthokiba India's Act is Policy ki matang da numit ini oiba seminar hodopui thoramda MP Dr. T Maina na phongdokre Mana makatana India si non-alliance movement da yauduna lakibul loina na yumthangnari ba lebak singa phumari thamna ba masagi oiba foreign policy lerei hariba policy asidagi matam amada look is policy housingna act is policy asi lakibani haike
That way, we are independent in our views. So when we talk of Look East policy during those days, as a member of parliament from the northeast, I used to tell parliament that when you look east, I look west, because we are from the east, so I look west. So my look west policy and your look east policy has to meet at certain point. So that let us make it northeastern region, because this is very important. Indian Council of Social Science Research New Delhi Center Makhada Pangthokiba Thoromaduda Igno Regional Center Arunachal Pradesh ki Regional Director Dr. Joseph Amri Manipur University Political Science ki Professor Keibo Singh Su Maruba Mio Oina Saruyaki Yangoi Turel Amasung Nambul Turel Anigi Tin Pamoriba Yangoi Marigli Matakta Lupa Kror Mapal Hena Changna Nongna Sabat Thong Works Minister Dr. Ratan Kumar na Sangakre Liglai Karongda Lupa Kror Manga Sangna Thong Amasusana Naba Minister na Jata Hunki Thormaduda PW Chief Engineer Lokendro Yauna the official Kasu Loinaki Department of People Matangumanunga Sabalo Sinbagidama Contractor Bu Chief Engineer na Thagar Pongdoki Minister Ratan Kumar na Mayang Infal Masungo Inam Kendra Ani Samnahaliba Yam Maru Eba Thongasi Apiba Matangumanunga Sabalo Bugidama Nungaiba Pongdoki Indian Association of Physical Medicine and Rehabilitation ki Nipu Mari Subat Sahi ki National Conference RIMS ki Jubilee Hall da Hokre RIMS ki Department of Physical Medicine and Rehabilitation Sinduna Thas ki Tara Mari Phawu Chathagadurba Conference Sigi Hokdokbada RIMS ki Director Professor S. Rita Association ki President Dr. YL Yadav CMC Valor ki Director Amba Dr. Suranjan Bhattacharjee AMS Delhi ki Department of PMR ki Head Professor Dr. U. Singh Association ki Secretary Dr. Tirurabu Karasu Saryaki Conference asida UK, Australia, Masung Bangladesh tagi yauna India ki tuan bas station tagi delegate Chaniromna Sarugyari. Singi contract ozasing regular tahalo have Davida KSO General Headquarter Masung All Naga Students Association Manipurna Government ka yani ko wafum thabok oina onthok tabubu mahirulup ani isnakan yaning daba phongdokli Numit tarani ki manung da thabok oina pangthokani haina Education Minister na thajabat thamki wafum thabok oina pangthokraktrabanina Highway ban February 13 ke hingnung yadi ki makha chathargani ban asida inter district service tawriba passenger bus tingi komthokani adumoinamak port puba truck amasung state lana chatpa bus singdadi athingba laigani hari hauzik attend break matang Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liverda akaiba laklaba natraga livergi mapangan chontharakpa tarabasu karishu waningai leitre Lifsaf shiraf sijinabiu adungi awaba punama koknabigi pambaini diabetic na naraba anaba singnasu sizinaba yaraba lifsaf capsule shu phangbigani lifsaf siraf amadi lifsaf capsule naraga laing babudi narjingai da saksal hobana hena fei Han boy no puthok jaba sangai plastic storage tank sijinabi yansinaba potlam yaudraba LLDP ina sajaba sangai de sijinabi fangbigidaba sizing di 200 300 500 750 1000 1500 amashung 2000 liter ni chahi taragi guarantee ga loinana henaba makal kudingi apa mamasu sing fangbigani Build your success BYS Palace Compound Machalema School admission is going on Palace Compound leba BYS na haukiba sahi mari asida thangna na puthokiba position holder masing 2012 position holder taret 2013 taranithoi 2014 kunmathoi 2015 first position holder puthokpaga loinana atopa position holder nipan amukana taramnokchari Jiribam District Demand Committee na Jiribu Mapung Phaba Revenue District ama ohengadawin haina February 10 gi ahing nungyai National Highway kuntra treta satharkiba economic blockade number moiduna Jiribam gi lengang pokhuida pot pubu gari kuntra mangarom pandun lere amaromda security escort tawduna tangai phadaba polam supuba gari sing highway sida chale hauji phaba ko ina blockade sogarpa singna pamdu thodok chathabgi pau leitri Haurak liba naha sing the skill development gi kanaba phanghanaba thabak paikale haina National Skill Development Agency gi chairman Subramanian Ramadorai na phungdokre ngasi Urkhul district ki tongo khul chatuna tangkul filmmaker singawari otai sanabagi thoramda wafumsi phungdokhibani thoramas the FICC I North East ki president Ranjit Board Thakur Tata Consultancy Service ki Raman Srinivasan
Docomo India ki CEO oramba Balet Takhel El Somiroi su saruyaki Ramadorina skill development ko mafam masida kari tawbo yabagi habig batangda yengsin balakpani mafam masida nat ki wanglaba langai kaya lairibasi kari tawbo yabagi habidusu yengsingini haiki Pangai dengasi Saraswati Institute koba Management and Paramedical Sciences ki Institute ama MLA NG Bijoy na hangdokre Taromatuda IGPS Manglem Jau Hanegi Minister Oramba ke Tomba Susaruyaki Institute asiki Trust ki Manager second na Institute asiki matang chunaraba kusukulai tamduna Paramedical lamda Maroi sumo pumbana takpi tambigani haiki MLA Dr. NG Bijoy na Manipur sing Institute ama hangdokpa sina lamdamaski naha singda chauna kana piragani haiki Assembly the pass of Kiva bill Ahungi Mayokta Churchanpur the Sanction Kiba Miamgi Ho the Lake the Bamir Mapple, Hayeng Layrol Talagani Haina, UPF Amasung Kenogi, Lusimbasin Lokiva, Piraki Mayokta, Narang Ahinung Yadiki Churchanpur the Satarakiva Banna, District Asigimosaki Punsita Town Akaya Pire, all tribal movement of Lamka, tribal students movement, Singta Might, WhatsApp group Amasung, joint admin group na Sanction Kiba Kongzang Asibusoga Persina, New Lamka, Mission Bank, Police Station Junction, Lighthouse Nasumopam Singda. Lambi the tear may had not at Oak Sing Tinky, Lamka Town Dukan Sing Tong Lonaki, Amaromda district of the Palm of Togdok Toktanaba, security na conversation Torang locally. New Delhi the Laiba, Zen University da India Kaibia Wafunka, Pongdok Kiba Masung, terrorism was over Pakongzan Kia, Mahiroi Karana, Sangsin Batong, Yaning the Pongdoktuna. Akhil Bharatiya Bidarthi Parishad Manipur State Nangasi Manipur University Gate Mayada protest aukre Parishad ki General Secretary Narendra Sapamna Jain University ki Mayru Singh Chathriba Matong Hukta Batabasi Mari Lenaba Singh Thingada Bin Haiki loinana JNU ki Chhatrana tawriba education aduga Afzal Guru ki ningsing ko monena moi ki cultural evening ama pangthom magi permission loramba konabati ma'am na khanga tingan ki armaina adugumba moi wakhalon ma'am dubu ko nangasi VP Manipur State na yaningdo phongdok seri Ngaikong Jila Parishad ki Hanagi member Thoksom Birana media ki Khutangda Tabul Gram Panchayat ki Pradhana Sel Kaithokraga Tabak Tawdre Haina Phongdok Wafam Yumpham Yaudavini Haina Pradhan W Borpatina Singdokre Manipur Press Cup Pangthok Kiwa Pawim Famamada Borpatina Tongan Fan ki Sel Kaithokraga Sengot Palor Tabapu Tabak Tawdre Haizile Biramasana Jila Parishad Paringada Lupa Laktret Long Taratret Longi Laktokraga Tabak Toram Tabaki Sabsabat Se Sanglay Haiki Kaso agad balite, sumba sa asin na batapag, ay sila mazya mo hana, tawira ka no hay na ina, press ki, media gitu na, mukha na ina, nulong na kanga dyan. Film Academy Manipur Farm ki Taramathoy Suba Foundation Day Thorom Governor Rotaleba Academy Sida Pangtokre, Thoromaduda Chief Advisor L Gaurachandra Sharma, President Sapam Momon Amasung, Alhas Ahmad Ali Su Suryaki, Handakta Haryana the Pangtokiba Taramanga Suba All India Drama Competition the Saru Yaruba Academy Artist Su Manamatum Pidun Oki. Ministry of Development of Northeast Region Dorner Sinduna Awang Nongpok State Singin Nat Amasung Kutsaibuki Potok Sing Utpa Destination Northeast Lisingani Tarataruk Nasidagi New Delhi Pragati Maidanda Minister of State Independent Charge Dr. Jitendra Singh Nahudokre February Taramari forward Chatagada mega event Asida Manipur Gisu Nat Kyoba Jago Isa Yauna Kutsa Habigi Potokaya Utli. Chandel District Administration Mawung Tana Chatanabagi Pandamda District Level Officers Ngi Mipamang Ngasi DC Chandel Robert Singh Ketrimim na preside Toguna Mahaki Office Member the Pangto Kre Mipamasina Department Gi Assignment Sing Putopuloyina Saukut Tarang Skim Sing Paikat Pada Tengnariba Kudong Chadaba Sing Matokram na Lusin Gadagi Habi Matang the Kup na Kananaki Department Office Sing Tabak Nintina Tabung Amnaba Officers Sing na Chang na Office Kana na DC na Apil Toki Mipamasida DC na NG na Regagi Calendar Masu release Toki Kangbay Subdivision Sem na ba Cabinet Loki Ware Wi-Fi Students Association General Headquarter na Taram na Okre Mapamasida Subdivision na Oiba Habasi Mapam Chai Loinana Reason adugi khwaidagi liraba kulamani government gi phirep sagwali hairi miyamu nungsiba saduna thajaba kaya piram khiba lamlai amasung khurai kendra gi MLA anina pong lambi gi wathok hena chawthorak tingaida khongna chatpa yabagi mafam hangdok halu haina Foundation for Rural and Urban Development Manipur na pungning sangsili poram panta pangthok khiba pawgi mafam amada foundation sagi advisor Lukram Tomana
vote lemning ba mioi khara na minungsi leiba saduna thaba khara tawsilaga thajaba khara piramlaga vote hek ka kiba hana yenglada si laibak thivini matik sada ba mioi na political party phana honglaba su kanaroi ponglambi thingjin khibagi mayokta khongjang changsin bada miyam da thajaba kaya piramba MLA ani na hojik tumina laisiliba asida miyam gi thajaba manghandana ba thabak tawhningi tangai fodana khongna satpe ya ba lambi ama hangdokna ba singeda bin haike director Samondo mayam iho lagna mam khumdo thado satkhre koyam kuina paidu no phammachu akhoi si matum do loire nan yek ni habu wakhan khan bi bai parja gi ihun khitang khang bi na lambian masa sim dang mi satpa ya butang bi phalani adubu hairi ba keno singna minung si khitang gem bi na mafam thamningi Thawal Police Commando na ngarang Wapo Kaithel area dagi UNLP surgeon nama fare hairi Police ki PRO gi chirol mana fagal mius ki maming thongnauzum manglemba sai kuntrani thoi apopo laikitaba ibothem thongnauzum mamang laikai dagi ni Jalen Court Christian Church ki chahi kumanga surakpagi Silver Jubilee thorong ngasi kangpokpida pangthokre thormaduda ADC Churachandpur gi member Pumtul Thang Pastor Jamlet Lundim Kuki MP Manipur gi speaker Ajang Khongsai MP Manipur gi President Dr. Lal Kholen Khongsai MP Psycho TD Block ke President Saivi Khongsai chu saruyaki tharong gi saru mo oina souvenir masu phongki लाख लेवल संगनी तरा तरेट की असेंबली मिखलदा आम आदमी पार्टी न सीट हुंफुमक्ता मिरेप थादोकनबा सेम साबा हौरे हारी हौजिक फावदा पार्टी असदा मिंगचनबा मियो लिसिंग तरा की मथक लेरे पार्टी असने मणिपुर की मिचम मियाम की सेंदा सुंदा यावदना सरकार की थबक पीनेनबा मसुंग अपाम फंगननबा होनबदा मियाम की वाखलोल की मतेंग पांगबिउ हारी हौजिक अटेम ब्रेक मतंगा खुरुमजरी सीज मणिपुर एम्बुलेंस सर्विस अदोंगी कमदों मतेंग पांगसीगे मणिपुर की अहानबा ब्यूटिफिकेशन सेंटर मफम सिदा माहिंग उरिंग उनसा खुइबा अरीबा दाकफम फहनबा ngami टेटू मोल फ्रेकल न चिंगबसु लौथोकपा याय हकचांग की अहेनबा फेट पामदबा बॉडी की हेयर लौथोकपा याय ngasimak unabiu डॉक्टर मधुबाला लेजर ब्यूटी क्लिनिक MG एवेन्यू इम्फाल अमुकाना तनाम नुसरी पुलिस अमसुंग मियाम गी मरक्ता फमरी थमदुना पुलिस की थबक थोरम सिंग मपुंफाना पांगथोकपा ngamnanu इम्फाल ईस्ट डिस्ट्रिक्ट पुलिस न सिंदुना पब्लिक पुलिस रिलेशन व्हाट्सएप ग्रुप अमंगसी IGP जोन 1 क्ले खोंगसाई न हौदोखरे थोरमदुदा SP इम्फाल ईस्ट अंगम कामई अतै ऑफिसर सिंग पोरमपाट पुलिस के कोविड लेबा क्लब ऑर्गेनाइजेशन मैरा पाइबी काउंसिलर मेंबर प्रधान अमदी सोशल वर्कर कयासु सरुयाखी मणिपुर लौमिलु की प्रेसिडेंट M मंगीना फम थादोखिबदगी वाइस प्रेसिडेंट ओइरिबा N सिंगजिना प्रेसिडेंट ओइनरबा मणिपुर लौमिलु की ngasi पांगथोखिबा काउंसिल मिफमना लेपनखरे मिफम असन मार्च 3 दगी 3 फावा हैदराबाद चथगदोरिबा कुमापल सुबा ऑल इंडिया किसान सभा की जाति की थाक पांगथोकपा कॉन्फ्रेंस असिदा मणिपुर की मिहु 13 न सरु यानबसु लेपनखरे ऑल मैटे क्रिश्चियन आर्ट एंड कल्चर ऑब्जर्वेशन काउंसिल की अनिसुमा मपो कुमोन थोरंगसी ट्राइबल रिसर्च इंस्टीट्यूट पांगथोखरे थौरंग मरी लेनेना काउंसिल की जनरल सेक्रेटरी S मार्क लेकोइसनाना लमदम असगी लेजरीबा नाट अमदी कल्चर योखनब पांदमदा काउंसिल सी थोरकपनि हाइखी प्रीपाक प्रो की सीनियर पब्लिसिटी ऑफिसर मेलैने थोकपा चिरोल मगी मतुंगिना इरमदम मसन मयाई काबा ड्रग्स सिनबगी सांग हेंगलकलिबा ओक्तबिसिंगी मतौ तमदुना इंखलकलिबा इसल से सिंग अमदी महिरुसिंगना मसा मसागी इज्जतपु ममल तिक्नदुना संदा लंबिदा संगसिलकलिबा लोइनना तुमिन तौरंबा अमोटप थबक सिंगसिंगसिदि मियाम चिनफम अमदी मार्केट कुमफम सिनथुंगना यामना फोम करबार अमा ओइनरकले असिगुंबा तुकचनिंगाई ओइरबा करबार सि मतम चारिंगैदा मियाम हुमना यंगसिनुन थिंगौजबदि तुंगलमचत की मिरोलदा किनिंगाई ओइबा फिबम अमा लाकलगिन हाइना पार्टीने लौई सेरोल सिन मखा ताना पार्टी की माइकैदिगी मियामदा अरोइबा वफम अमा ओइना मयाई काबा ड्रग फमफम योनफम नुपी नाहाबु सानादुना मतम लेनफम साना यूनिफॉर्म सिंग अमदी मनाक नफमफम सिंगदा खुदक्तगी मियाम चंगबिगनु अमदी लेबिगनु पार्टी ने ममांगदसु मियामदा सेक्सुअल थौरांग ओइना निंगसिंग मिसिंग नासिंग जनबा लाउथोकिबा लेख्रे संगसिलिबा खोंजंग असिदा मियाम अमदी मरी लेनबसिंगसु मतेंग पांगबिनबा खंगली 9 सेक्टर की मियंग मखादा तराउमदो सुबा सम राइफल्स ना MCA प्रोजेक्ट की मखादा तमेलोंगी सेल्फ हेल्प ग्रुप अमसुंग विलेज अथॉरिटी दा फीटुना मेसिन अमसुंग सोलर लैम्प सिंग यंथोखरे
Toromanduda Commandant Colonel Rajesh Gorverna Assam Rifles na manung hanjin mafam sing saukhat na magidamag mating pangdung lakli kunja sing na su tangdu laita na laibang amna na magidamag security force sing da mating pangbiu haiki Department of Education School na sindu na mamang sa higit November nipal na pangthokiba state level National Talent Search Examination amasung National Mission Cum Merit Scholarship Examination for lauthokre exam asigi fall ga kup marol department asigi website www.manipureducation.gov.in indagi khangbaya gani Small Industries Development Bank of India sidbigi makhada chanura microfin manipurna numit tarani gi oiba marisuba tangka ki financial literacy mass awareness campaign ama kwakithel thudom lekai da hokre Caesar Orthopedic Department Sinduna Lemna Spine Surgery Consultation Camp ama Caesar Clinic Thawala pangthokre camp asida mioi tarani thoro layengki Hauzik sanabagi pawmu Badminton Manipur Badminton Association ki miyang makhada Badminton Association of Moirang na sinduna M Manindra Memorial Indoor Stadium Moirang da thasigi taramathoy dagi sanaroi chani yangkai mapal saruk yaduna chathariba ani suba M Manindra Memorial State Level Case Prize Badminton Championship asi pangthokiba sahi taramanga makhagi nupa masagi doubles ki quarter final da Sarjit Moirang them amadi N Hitler gi jura AK singkhai nganba amadi K Sandeep gi jura Jomi Sangam Amadi ke Nganbagi Jura ke Bilas Amadi and Nandaraj ki Jura Mai Paktuna semi-final Sankre Sahi Tarahum Dogi Sanakibada L Langanba Amadi Takel Ngambagi Jura Jomi Sangam Amadi ke Nganbagi Jura Mai Paktuna semi-final Sankre Sahi Taramapal Makaki Sanakiba quarter final Mesa KS Manjit Amadi Kontho Zamgi Jura CS Kapil Chandra Amadi Kumal Yumnam gi Jura Magi Lamba Mai Tupiduna semi-final Sankre Category asigi single si sanakiba quarter final match da L Unil Kumar KS Manjit O Amson Vidyasagar Salam Mai Paktuna semi final Sankre Chai Kuntra Manga gi men single semi final da L Ramesh na Ais Utambu amadi L Krishna Kumar na O Basanta Mai Tupiduna final Sankre All India Football Federation ki Project Future India program ki makhada Gujarat February 13 ki kun phaw pangthokadoriba referee singi anisuba exposure training da saruk yarunuk dama Thumli Joy Singh Monsang khalagle hena phagi cherol man khangali February 13 ki kumathoi phaw Delhi da pangthokadoriba Junior National Amasung Cadet and Senior Federation Cup Kickboxing da saruk yanuk dama nupa masa amasung nupi masa sanaroi yangkai manga official mari hayang Imphal thadolagani Contingent asida Manipur Police ki team members sing nupi amai yauna saruk yagani hairi All Jiribam Sports Association sinduna Jiribam Higher Secondary Playground chathariba Jiri Cup Invitation Football Tournament king se sanikiba quarter final match ki ahamra match da Klasa Bisnupurna Tiru Sporting Club Kasarbu Panjil Om Sinoda ITP kre ani suba match da Upsa Imphal Isna Yaipur Lamjing Club Divong Kunabu Panjil Om ani da ITP kre hayeng SKYC Imphal West Masung LFK FC Mizoram Sanagani Hauzik makata ba sanabai pau boya ning thau jamdik amuk lawisi Thagatsari ngasigi sanabagi pauda Rani Guiding Liu Women Football Ahanba Rani Guiding Liu All India Women Invitation Football Tournament ki Ahanba semi-final match sanaring aida sanaroi masen pangfuda phunabadagi apiba matam loidana referee na match loisin khre tournament asigi aroiba match tha asigi tang 13 da Manipur amadi railway ga sanaragani Police!
freedom fighter Rani guiding du ningsing thorunga mari lainana All India Football Federation amadi All Manipur Football Association gi miyang makhada Jelarong Sporting Union na sinduna tha sigi tang mari degi team tarena group ani thokna khaidotuna Khumal Lampak Main Stadium da sathariba ahanba Rani guiding liu All India Invitation Women Football Tournament ki ngasi sanakhiba ahanba match da Manipurna West Bengal bu goal ama sinoda mighty biduna tournament asigi final sankhibani team manimangna ahanba half phaboda goal amata chanaba ngamkhide anisuba half ki minute humbudara mari satpada Manipur gi sanaroi and Ratan Balana mai papugi goal adu sankhibani sathariba match asi loigadaba minute 13 walingaida sanaru sengi marakta khana sainabgi thodok asi thokibani minute khara leplur matungda center referee na makhatana match sananaba Bengal ge sanari singbu field kausan bada sanari sing amada tholaktabadagi match asi center referee na loisin khibaga loinana Manipurna Bengal bu goal amasinoda maithiba pikhibani Bengal gi coach na masagi zone dagi hendoktuna mathau natana yausilli haiduna match commissioner na masagi zone da lainaba khangallabasu coach ama oibigi mathau tawduna law khongduna kojatuna lebigi thawong football bu pamjaba ayengba babosingda apenbo oikide ngasigi thodok asi match conduct tawriba center referee na sanakiba match asi phajana control tawang amdabdagi thodok asi thon bani India gi manungda asoba tournament ama oiriba asida local referee na khaktana match conduct hon basina khana senabgi thodok ya tholakigani silli langli basingna makhathana asigumba thodok asi thondanaba apamba sing phongdoki match asida West Bengal ge sanaroi Puja Karmakar Rimpa Barui amadi Gita Dasta center referee na warning tokhi tournament asigi anisuba semi final match ki sanakibada railway na Odisha bu goal manga sinoda mighty bapiduna final sangkhre railway gi mai papugi goal singadu Tuli gunna match ki kumanga suba Subha Prabha Rauna match ki yankai mapal suba Kunti Kumari Lakrana match ki humpunipal suba S Samelna apiba matamgi ahapa minute ahumda goal mari sankhi atopa goal aduna Odisha gi sanaroi Parbatina on goal oina match ki yankai mathoi suba minute chanduna match asi mai pakhibani Equestrian Assam Rifles na sponsor tawraga Manipur Equestrian Association na sinduna ngasidagi 13 suba Sentinel Cup amadi 3 suba Junior State Equestrian Championship Imphal gi mapal kaijebungda haukhre Haudopaki thoramda Inspector General of Assam Rifles ki Major General B.S. Srinivas Organizing Committee ki Chairman Professor C.H. Priyoranjan Amadi 9 Sector Assam Rifles ki Brigadier B.T. Matthew na thoram mapusing oikhe ngasi pangthokiba Junior Show Jumping Round gi aroiba match KNMM Riding School Singjamai gi KS Rivaldo na ahanba unit asigi M Kuber na anisuba Singkhai Hunba Polo Club ki Ais Nongpo Nganbana ahum suba amadi Eastern Polo Club ki K Tomthin na mari suba takhre Girls Show Jumping Round ki pangthokibada KNMM Riding School Singjamai gi Romabati na ahanba Singkhai Hunba Polo Club ki TIS Tanana ani suba KNMM Riding School Singjamai gi TIS Jetho na ahum suba amadi Singkhai Hunba Polo Club ki Nilu RK na mari suba takhre Kaishamthong Football Manipur da football masana hena sakhor hanabagi pandamda Youth Integration Club Kaishamthong maning longjam lekai na sinduna tha asigi tang Nepal dagi club asigi ground da team tara ni thoina group mari thokna khaidotuna sathariba ahanba YIC under 21 for a side men football tournament ki ngasi sanakhiba ahanba match da ISLC Hodam Laira Club na YUC Moirangpurel bu goal ahum sinoda maithiba pikhre ISLC Hodam Laira ki mai papugi goal singadu T Cesar na match ki kuntra suba madi nifu suba minita goal ani sankhi atopa goal aduna S Pritamjit na match ki kuntra mapal suba minita sankhi bani tournament asigi ani suba match ki sanakibada UKCCL oinam na yumbu YIC team B Kaishamthong maning longjam lekai bu goal mari ahumda maithiba pikhre UKCCL oinam gi mai papagi goal singadu
Kunja Biharina match ki ani suba amadi taramathoi suba minute goal ani Santana match ki Nepal suba amadi kunipal suba minute goal ani sanduna match asi mai pakhibani maithioraba yumbu YIC team B kaisham thong maning longjam lekai gi goal ahum madu loya ngambana match ki tara Nepal suba amadi kuntaruk suba minute goal ani sankhi atopa goal aduna Jameson na match ki kunthani thoi suba minute sankhibani BJP National General Secretary Northeast in charge Ram Madhav ngasi Imphal thungrare Look kaya semdan apunba Manipuri wakhalolda thabak tawribasingna common political aspiration ma sagarpa matam oire haina amukogi president mani khumana phungdokre Ahanba Rani Gaijil Women's Invitation Football Tournament ki final da Manipur amasung Railway thengnaragani Miyang tabi punong pu amukana kuramdari